khurumjari. Good morning, everyone. Sisoi sanjarai. Minamaga satpaga horse ma'am sajat tawba hawminasi asigi aing asagi report sa lam phajana thoe takse mathak lekai nong khitang di lei mathak lekai se nong khitang di leiba mali ko me tudi ma'am sal horse. Welcome everyone. Steen. Steens. Tang. Welcome everyone. Good morning. Hi. One, two, three, 4, 5, 6, 7. Welcome everyone. Good morning. 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10.
1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Good morning, everyone. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Ha! Hangla atiyada, hangla atiyada, pairiba. Lupa mo fulay chilse, lupa mo chilse. Nongdol atiyagin atiye. Taguk nga liba, taguk nga liba, tawan su. Menglaba tajagi, tajagi mangalsu. Tajamahaki natiye. Ding ding. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Good morning, week MC. Hi, good morning. Good morning, youth FMMCM. Good morning, everyone, and welcome
for coming. Ah. One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Good morning, everyone. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 6, 7, 8. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7. Ah. 1, 2, 3, 4, 5, 6, 7, 8, 10, 11, 12, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28, 29, 30. 1, 2, 3, 5, 6, 7, 11, 12, 13, 14, 15, 16, 17, 18, 20, 21, 22, 23, 24, 25, 27, 28. Ah! Ah!
morning, everyone. Ah. One, two, three, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28. Help me see. Ah, Help me. Thôi. Let me go. Cái ghé đâu? Lão rồi, mỗi phone to cái này thì hai bên này tôi, yên cái ngay không cái. Yeah. Rina, good morning and welcome. Post cái nó lấy được. Oh, ai ucap cái quoi. Anh lấy cái mà phone xe. Mong cái hay quoi. Gasing hay ta sis. Mong hay quoi tai na mà phone được cái, adugi mà phone được cái nakan na mà hay ta tai na hek tai na được cái nakan da lambi ama lấy lambi asang mà được. Oi được ni. Cái lambi gì? Fazab này à? Fazab means lambi straight or quoi? Yamna lamjen chen bo ro kari ro. Walking ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯈꯤꯇꯪꯗꯤ ꯍꯦꯟꯗꯣꯛꯑꯦ ꯑꯃꯨꯛ ꯑꯩ ꯍꯟꯖꯒꯦꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯐꯝꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯒꯁꯦ ꯌꯥꯝ ꯅꯛꯅꯅ ꯂꯩꯌꯦꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯍꯟꯖꯔꯛꯀꯦ ꯑꯗꯨꯗꯨꯒ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯁꯤꯐꯥꯏ ꯀꯦꯝ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯒꯤꯀꯣ ꯁꯤꯗ ꯎꯔꯤꯁꯤꯅ ꯁꯤꯗꯩꯁꯤꯗ ꯑꯉꯧꯕ ꯎꯁꯤ ꯁꯤꯐꯥꯏ ꯀꯦꯝꯗꯨꯅꯤ ꯇꯧꯁꯤꯁꯦ ꯐꯨꯟꯗ꯭ꯔꯩ ꯆꯠꯄꯩꯗꯨꯔꯣ ꯑꯣ ꯃꯥꯅꯤ ꯐꯨꯟꯗ꯭ꯔꯩ ꯆꯠꯄꯩ ꯂꯝꯕꯤꯗꯣ ꯆꯨꯝꯃꯤ ꯁꯤꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗꯣ ꯎꯕꯅꯤ ꯁꯤ ꯈꯟꯖꯟꯈꯤꯕꯅꯤ ꯂꯥꯛꯑꯦ ꯁꯤꯁꯦ ꯄꯤꯂꯔꯗꯨꯅꯤꯀꯣ ꯄꯤꯂꯔ ꯑꯍꯨꯝꯗꯣ ꯁꯤꯗ ꯂꯩꯁꯦ ꯑꯩ ꯐꯨꯟꯗ꯭ꯔꯩ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯗꯨꯅꯤ ꯏꯕꯤ ꯃꯩꯇꯩꯁꯨ ꯂꯥꯛꯄꯤꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯐꯨꯟꯗ꯭ꯔꯩ ꯆꯠꯄꯁꯨ ꯌꯥꯔꯦ ꯂꯥꯡꯉꯊꯦꯜ ꯆꯠꯄꯁꯨ ꯌꯥꯔꯦ ꯈꯣꯡꯖꯣꯝꯁꯨ ꯐꯥꯎꯗꯣꯛꯄ ꯌꯥꯏ ꯁꯤ ꯂꯝꯕꯤꯁꯤꯗꯩ ꯁꯤꯗꯩꯁꯦ ꯈꯤꯇꯪꯗꯤ ꯄꯤꯛꯃꯟꯈ꯭ꯔꯦꯀꯣ ꯃꯣꯕꯥꯏꯜꯁꯦ ꯑꯁ
ꯁꯣꯔꯤ ꯑꯩꯁꯦ ꯂꯣꯛꯁꯦ ꯈꯒꯛꯇꯤ ꯍꯧꯔꯛꯏꯕ ꯍꯛꯊꯤ ꯑꯃꯨꯛ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨ ꯃꯥꯟꯗ꯭ꯔꯣ ꯆꯦꯛꯀꯣꯟꯒꯤ ꯂꯩꯕꯥꯛ ꯄꯩꯕꯗꯨꯅꯤꯀꯣ ꯏꯁꯄꯣꯔꯠ ꯃꯐꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯐꯣꯇꯣꯒ ꯀꯥꯞꯄꯗ ꯐꯖꯗꯧꯕ ꯃꯥꯟꯕꯅꯦ ꯅꯤꯡꯊꯤꯔꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯇꯥꯏꯕꯪ ꯀꯅꯥꯗ ꯌꯦꯡꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯌꯩꯍꯟꯅꯤꯡꯗꯦ ꯃꯥꯂꯦꯝꯒꯤ ꯁꯥꯍꯨꯝ ꯐꯥꯎꯕꯗ ꯌꯩꯍꯟꯅꯤꯡꯗꯦ ꯃꯥꯂꯦꯝꯒꯤ ꯁꯥꯍꯨꯝ ꯐꯥꯎꯕꯗ ꯀꯜꯂꯛꯄ ꯀꯌꯥꯅ ꯂꯩꯔꯁꯨ ꯉꯥꯎꯅꯤꯡꯕ ꯀꯌꯥꯅ ꯂꯩꯔꯁꯨ ꯃꯈꯣꯏꯒꯤꯗꯤ ꯃꯪꯅꯤ ꯑꯩꯒꯤꯅ ꯇꯥꯏꯕꯪꯅꯤ ꯃꯈꯣꯏꯒꯤꯅ ꯃꯪꯅꯤ ꯅꯪꯒꯤꯅ ꯇꯥꯏꯕꯪꯅꯤ ꯔꯤꯅꯥꯁꯦ ꯅꯧꯅ ꯂꯥꯛꯄꯤꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯌꯥꯎꯖꯗꯦ ꯋꯥꯛꯀꯤꯡ ꯆꯦꯜꯂꯛꯑꯦ ꯍꯥꯏꯁꯦ ꯔꯟꯅꯤꯡ ꯇꯧꯔꯛꯑꯦ ꯑꯗꯨꯗꯨꯒ ꯁꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯀꯤ ꯃꯇꯦꯛ ꯉꯥꯏꯍꯥꯛ ꯂꯥꯏꯠ ꯊꯥꯏꯉꯩ ꯃꯇꯦꯛ ꯈꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯐꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯐꯕ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯊꯥꯖꯕ ꯂꯥꯏꯐꯅꯤ ꯍꯣꯁ ꯑꯗꯨ ꯃꯐꯝꯗꯨ ꯈꯪꯉꯦ ꯍꯩꯔꯣꯛ ꯕꯖꯥꯔꯗꯩ ꯆꯪꯈꯤꯕꯗꯨ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯍꯩꯔꯣꯛ ꯎꯗ꯭ꯔꯤꯉꯩꯒꯤ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯝꯕꯤ ꯑꯃ ꯁꯥꯡꯅ ꯀꯣꯏꯂꯥ ꯊꯥꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯑꯣꯏꯗꯣꯏꯕ ꯔꯤꯅꯥ ꯅꯣꯏ ꯁꯥꯏꯗꯤ ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨ ꯐꯖꯗ꯭ꯔꯥ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗꯩ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯦ ꯕꯤ ꯑꯩꯈꯣꯏ ꯁꯥꯏ ꯍꯣꯁ ꯑꯦ ꯕꯤꯗꯤ ꯕ꯭ꯂꯨ ꯄꯤ ꯑꯩꯁꯨ ꯄꯤꯕꯤꯌꯨ ꯐꯅꯤ ꯍꯣꯁ ꯑꯣ ꯁꯣꯏꯕꯅꯤ ꯍꯥꯏꯕ ꯑꯣ ꯁꯤ ꯈꯣꯡꯅꯥꯡꯁꯦ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯅꯨꯡꯁꯤꯠꯁꯦ ꯅꯨꯡꯉꯥꯏ ꯎꯔꯨꯝꯒ ꯑꯣꯏꯀꯣ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯣ ꯁꯤꯠ ꯅꯥꯜꯂꯒ ꯑꯁ ꯅꯥꯛ ꯌꯦꯠꯁꯤꯗꯀꯣ ꯐꯧꯒ ꯊꯥꯅꯔꯀꯥꯟꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯗꯣꯏꯅꯤ ꯅꯥꯀꯟ ꯑꯅꯤꯁꯦ
ꯑꯗꯨ ꯁꯤ ꯃꯔꯛꯁꯤꯗ ꯂꯝꯖꯦꯟꯒ ꯆꯦꯟꯕꯗ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯋꯥꯈꯟꯗꯣ ꯍꯥꯏꯇꯥꯔꯦ ꯅꯥꯏꯗ ꯁꯦꯟꯇ꯭ꯔꯤꯛ ꯁꯪꯉꯝꯅꯤꯅ ꯄꯣꯁ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯂꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤꯗꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯖꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯩ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯔꯤꯅꯥꯁꯦ ꯔꯤꯅꯥꯅ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯗ ꯌꯥꯎꯕꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯔꯤꯅꯥꯅ ꯑꯃꯁꯨ ꯃꯥꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯡꯁꯦ ꯑꯗꯣ ꯔꯤꯅꯥ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯦꯕꯤꯅ ꯔꯤꯅꯥ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯁꯦ ꯃꯌꯥꯝ ꯈꯔ ꯉꯥꯛꯄꯤꯒꯅꯤ ꯂꯣꯛ ꯈꯤꯇꯪ ꯈꯒ ꯆꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯈꯥꯡꯁꯦ ꯈꯤꯇꯪꯗꯤ ꯉꯪꯉꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯔꯛꯏꯗ ꯁꯦꯟꯗꯣꯏꯕꯨ ꯊꯥ ꯃꯈꯥꯏ ꯑꯃ ꯂꯧꯈ꯭ꯔꯒ ꯁꯦꯟꯗꯣꯏ ꯈꯨꯄꯤꯗꯨꯗꯤ ꯐꯖꯗꯦꯍꯦ ꯋꯥꯀꯤꯡ ꯃꯌꯥꯝꯅ ꯑꯩꯁꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯥꯍꯧ ꯊꯦꯡꯉꯥꯏꯅꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏ ꯑꯦꯕꯤꯅ ꯈꯪꯕꯩ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯀꯧꯔꯤꯁꯦ ꯀꯜꯂꯛꯄ ꯀꯅꯥꯅ ꯆꯦꯡꯈꯠꯂꯣ ꯆꯦꯡꯈꯠꯂꯣ ꯃꯊꯪꯗꯗꯤ ꯃꯔꯥꯊꯣꯟ ꯌꯥꯎꯒꯦ ꯍꯥꯏꯗꯧ ꯃꯥꯜꯂꯤꯗ ꯃꯔꯥꯊꯣꯟ ꯌꯥꯎꯒꯦ ꯍꯥꯏꯗꯧ ꯃꯥꯜꯂꯦꯕ ꯆꯦꯜꯂꯝꯃꯣ ꯆꯦꯜꯂꯝꯃꯣ ꯆꯦꯟꯈꯠꯂꯝꯃꯣ ꯆꯦꯟꯈꯠꯂꯝꯃꯣꯕ ꯅꯨꯄꯤ ꯂꯥꯛꯑꯕꯣ ꯑꯦꯕꯤ ꯁꯤꯗ ꯈꯪꯉꯤꯁꯤꯗꯤ ꯑꯗꯨꯒ ꯕꯦꯕꯤ ꯃꯉꯥꯡ ꯕꯦꯕꯤ ꯃꯉꯥꯡꯁꯤꯁꯨ ꯍꯥꯟꯅ ꯅꯧꯅ ꯂꯥꯛꯄꯤꯕ ꯃꯥꯜꯂꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯑꯩꯁꯦ ꯁꯨꯝ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤꯗꯤ ꯂꯥꯏꯞꯇ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯅꯧꯕ ꯂꯥꯛꯄꯤꯕ ꯌꯥꯎꯕꯅꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅꯦꯅ ꯑꯩ ꯊꯃꯣꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯅꯦꯕꯔꯁꯤꯡꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯀꯣ ꯑꯗꯨꯁꯨ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯅꯦꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯋꯥꯛꯀꯤꯡ ꯆꯦꯜꯂꯒꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯈꯣꯠꯄꯁꯦ ꯃꯌꯥꯝꯗ ꯂꯥꯏꯞ ꯊꯥꯖꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯂꯣꯏꯅꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯁꯦꯝꯒꯠꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯁꯨꯝ ꯑꯁꯤꯗ ꯆꯦꯜꯂꯨꯕꯅꯤ ꯁꯨꯝ ꯑꯈꯪ ꯈꯪꯗ ꯁꯨꯝ ꯅꯣꯂꯦꯖ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯏꯐꯁꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯨꯡ 8:30 ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯐ ꯊꯥꯖꯩ ꯑꯗꯨꯒ ꯅꯨꯃꯤꯠꯇꯅ ꯄꯨꯡ ꯈꯔ ꯉꯟꯅ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯄꯨꯡ 6:30 ꯃꯅꯨꯡꯁꯤꯗ ꯑꯩ ꯂꯥꯏꯐ ꯊꯥꯖꯩ ꯁꯟꯗꯦꯗꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩ ꯑꯗꯨꯝ 8:30 ꯃꯅꯨꯡꯁꯤꯗ ꯂꯥꯏꯐ ꯊꯥꯖꯩ ꯂꯥꯛꯑꯕꯣ ꯁꯤꯅ ꯀꯩ ꯍꯣꯁ ꯕꯦꯕꯤꯁꯦ ꯑꯩꯅꯤ ꯊꯥꯒꯠꯆꯔꯤ ꯔꯤꯅꯥꯅ ꯕꯦꯕꯤꯕꯨ ꯄꯨꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯂꯥꯏꯐꯅꯤ ꯋꯥꯛꯀꯤꯡꯒꯤ
ꯏꯕꯤ ꯅꯣꯛꯀꯅꯨ ꯍꯣꯁ ꯆꯠꯂꯒꯦ ꯈꯪꯅꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯨꯝ ꯈꯪꯅꯔꯛꯀꯗꯣꯏꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯇꯁꯦꯡꯅꯅ ꯁꯨꯝ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯒꯤ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯂꯥꯛꯑꯅꯤ ꯁꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯃꯤꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯞ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯌꯨꯛꯁꯤꯗꯗꯤ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯃꯥꯏꯅ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯥꯖꯦꯜ ꯇꯧꯕ ꯅꯣꯡꯃꯒꯤ ꯁꯥꯖꯦꯜ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕꯅꯤ ꯂꯣꯏꯅꯅ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯂꯦꯖ ꯅꯕ ꯑꯗꯨꯒꯨꯝꯕꯒꯤꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯗ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯩ ꯃꯌꯥꯝꯗ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯤ ꯏꯕꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯣ ꯏꯕꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯣꯡꯗ꯭ꯔꯤꯌꯦ ꯍꯥꯏ ꯕꯦꯕꯤ ꯕꯦꯕꯤ ꯃꯥꯁꯦ ꯃꯔꯨꯞ ꯕꯦꯕꯤꯁꯦ ꯅꯧꯅ ꯂꯥꯛꯄꯤꯕꯅꯤꯅ ꯌꯥꯝ ꯀꯟꯅꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯦꯃꯤꯂꯤ ꯀꯩꯅꯣꯁꯤꯗ ꯁꯨꯝ ꯃꯌꯥꯝꯁꯦ ꯃꯁꯛ ꯈꯪꯅꯗꯕꯒꯤ ꯑꯩꯈꯣꯏ ꯑꯅꯧ ꯅꯧꯅ ꯂꯥꯛꯄꯤꯕ ꯁꯤꯡꯁꯦ ꯃꯁꯛ ꯈꯪꯅꯗꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯩ ꯂꯥꯏꯞ ꯊꯥꯖꯕꯅꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯍꯦꯟꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯈꯪꯗ꯭ꯔꯗꯤ ꯍꯥꯏ ꯕꯦꯕꯤꯅ ꯑꯣ ꯊꯣꯡꯉꯣ ꯅꯪ ꯊꯣꯡꯕꯤꯌꯨ ꯕꯦꯕꯤꯅ ꯊꯣꯡꯕꯤꯌꯣꯌꯦ ꯊꯣꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯆꯥꯁꯤꯜꯂꯛꯑ ꯏꯟꯖꯥꯡ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯅꯦꯅꯥ ꯍꯣꯏꯗ ꯑꯣꯏꯅ ꯕꯦꯕꯤ ꯂꯧ ꯀꯜꯂꯛꯄ ꯀꯅꯥꯅꯣꯗꯨꯅ ꯍꯤꯡꯂꯁꯨ ꯃꯈꯣꯏꯒꯤꯗꯤ ꯃꯪꯂꯥꯟꯅꯤ ꯑꯩꯒꯤꯅ ꯇꯥꯏꯕꯪꯅꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯎꯠꯀꯦ ꯑꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯐꯧꯒ ꯊꯥꯅꯕ ꯃꯇꯝꯗꯣ ꯐꯧꯒ ꯊꯥꯅꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯀꯣ ꯅꯥꯛ ꯌꯦꯠꯁꯦ ꯁꯤꯗꯩꯁꯤꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯒꯩ ꯍꯧꯕ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯁꯤ ꯃꯔꯛꯁꯤꯗ ꯃꯌꯥꯝꯁꯦ ꯆꯠꯄ ꯀꯥꯟꯗꯗꯤꯀꯣ ꯋꯥꯛꯀꯤꯡꯒ ꯆꯦꯟꯕꯁꯦ ꯔꯟꯅꯤꯡ ꯇꯧꯕꯁꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯤ ꯂꯧ ꯁꯣ ꯅꯥꯀꯟꯁꯦ ꯂꯧ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯃꯐꯝꯁꯦ ꯉꯝꯖꯗ꯭ꯔꯦ ꯅꯈꯣꯡ ꯄꯥꯟꯗ꯭ꯔꯣ ꯍꯥꯏꯗꯣꯏꯅꯤ ꯉꯝꯖꯗ꯭ꯔꯦ ꯂꯥꯛꯑꯣ ꯅꯈꯣꯡ ꯄꯥꯟꯗ꯭ꯔꯣ ꯍꯥꯏ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯚ꯭ꯌꯨꯌꯔꯕꯨꯗꯤ ꯈꯪꯗꯕ ꯌꯥꯎꯗꯦ ꯍꯣꯁ ꯈꯛꯇꯅꯤ ꯈꯪꯖꯗꯕ ꯑꯩ ꯁꯛꯁꯨ ꯎꯠꯆꯔꯕꯅꯤ ꯈꯪꯕꯤꯔꯝꯒꯅꯤ ꯃꯌꯦꯛ ꯀꯦꯃꯦꯔꯥ ꯐꯣꯟꯁꯦ ꯇꯧꯗ꯭ꯔꯤ ꯑꯞꯗꯦꯠ ꯇꯧꯖꯔꯛꯈꯤꯒꯦ ꯃꯌꯥꯝꯒ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯒ ꯃꯌꯥꯝꯒ ꯍꯦꯟꯅ ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯌꯥꯗꯦ ꯐꯣꯟ ꯌꯥꯗꯦ ꯍꯥꯏꯖꯅꯕ ꯅꯪ ꯏꯁꯇ꯭ꯔꯦꯠ ꯑꯣꯏ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯅ ꯆꯠꯄ ꯂꯝꯕꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯇ꯭ꯔꯦꯠ ꯑꯣꯏ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯑꯃ ꯂꯩꯕꯅꯤ ꯑꯩ ꯍꯣꯁ ꯀꯣꯏꯔꯅꯤ ꯑꯩ ꯍꯣꯁ ꯀꯣꯏꯔꯅꯤ ꯆꯠꯂꯒꯦ ꯐꯤ ꯁꯨꯔꯨꯒꯦ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯕꯦꯕꯤ ꯂꯥꯛꯄꯤꯔꯝ ꯉꯥꯛꯇꯪ ꯑꯣꯏꯁꯨ
ꯑꯗꯣꯝ ꯂꯥꯛꯄꯤꯔꯝꯕ ꯃꯃꯜ ꯌꯥꯝꯃꯦꯅ ꯂꯧꯖꯩ꯫ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯈꯔ ꯈꯔ ꯁꯪꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩ 8:30 ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯑꯩ ꯉꯜꯂꯛꯑꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯟꯗꯦꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯠꯌꯥꯗꯦ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯊꯦꯡꯅ ꯍꯧꯒꯠꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯃꯗꯨꯒꯤꯗꯣ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟꯅꯤꯀꯣ ꯃꯌꯥꯝꯗ ꯃꯁꯤꯃꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯅꯤ ꯍꯥꯏꯔꯒ ꯊꯦꯡꯅ ꯍꯧꯒꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯁꯤꯁꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯠꯇꯦ ꯍꯥꯏꯌꯦ꯫ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯈꯤꯕ ꯃꯇꯝ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯀꯥꯏꯗꯅ ꯇꯧꯕꯇꯕꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕꯤꯕ ꯑꯇꯩ ꯑꯇꯩꯒꯤ ꯑꯣꯏꯔꯒꯗꯤ ꯁꯟꯗꯦꯗ ꯂꯦꯞꯄꯗꯨꯅ ꯑꯗꯨꯗꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯗꯨꯗ ꯑꯩꯒꯤ ꯍꯧꯒꯠꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛꯇ ꯇꯧꯒꯗꯕ ꯗ꯭ꯌꯨꯇꯤꯁꯤꯡꯗꯣ ꯑꯗꯨꯝ ꯀꯥꯏꯗꯅ ꯇꯧ ꯍꯥꯏ ꯁꯟꯗꯦꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯊꯣꯛꯄꯗꯣ ꯃꯗꯨꯗꯣ ꯐꯠꯇꯦꯅ ꯍꯥꯏꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯟꯅꯗꯤ ꯍꯧꯒꯠꯆꯩ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯈꯔ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯇꯥꯛꯄꯤꯌꯣꯅ ꯑꯉꯥꯡ ꯃꯆꯥꯅꯤ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯇꯥꯛꯄꯤꯌꯣꯅ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯑꯌꯨꯛꯁꯦ ꯉꯟꯅ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗꯒꯤ ꯋꯥꯛꯀꯤꯡꯕꯨꯛ ꯊꯣꯛꯑꯝꯃꯦꯕ ꯑꯉꯥꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯉꯟꯅ ꯆꯦꯟꯕꯗꯣ ꯉꯝꯗ꯭ꯔꯦ ꯄꯨꯡ 8:30 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 8 ꯑꯗꯨꯋꯥꯏꯗꯒꯤ ꯆꯠꯂꯛꯑꯅꯤ ꯑꯗꯨꯒ 8:30 ꯅꯪꯅꯕ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯅꯦꯕ ꯑꯦꯔꯥꯎꯟ ꯀꯤꯂꯣꯃꯤꯇꯔ 5ꯃꯨꯛꯀꯤ ꯆꯥꯡꯅꯦ ꯑꯩꯅ ꯆꯦꯟꯖꯕꯁꯦ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯃꯌꯥꯝ ꯁꯟꯗꯦꯅꯤ ꯍꯥꯏꯗꯅ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄꯁꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯨꯒꯤ ꯇꯝꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯃꯌꯥꯝꯗ ꯇꯥꯛꯆꯕ ꯅꯠꯇꯦ ꯁꯖꯦꯁꯟ ꯄꯤꯖꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯍꯥꯏꯕ ꯑꯃꯨꯛ ꯒꯦꯔꯣꯅ ꯍꯥꯏ ꯀꯤꯟ ꯊꯤꯟꯅꯤꯍꯦ ꯅꯪ ꯑꯦꯕꯤ ꯃꯩꯇꯩ ꯀꯥꯏ ꯄꯛꯇꯦ ꯍꯥꯏ ꯍꯣꯏ ꯆꯣ ꯑꯩꯒꯤ ꯑꯦꯛꯁ ꯃꯃꯤꯡꯒ ꯊꯣꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯄꯨ ꯂꯟꯆꯦꯟꯕꯅꯤ ꯑꯁꯤ ꯐꯨꯖꯤꯜꯂꯨ ꯍꯥꯏ ꯀꯩꯅꯣ ꯑꯦꯛꯁ ꯍꯥꯏꯕꯨ ꯍꯪꯒꯣꯏꯇ꯭ꯔ ꯌꯦꯡꯉꯣ ꯗꯦꯕꯤ ꯃꯉꯥ ꯑꯩꯈꯣꯏ ꯇꯌꯥꯏ ꯁꯥꯟꯇꯤ ꯒꯥꯏꯁ ꯃꯣꯔꯅꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯕ꯭ꯔꯣꯖꯦꯟꯁꯨ ꯂꯥꯛꯄꯤ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯔꯤ ꯄꯨ ꯂꯟꯆꯦꯟꯕ ꯄꯨꯄꯨ ꯌꯧꯅꯈ꯭ꯔꯦꯅꯦ ꯂꯥꯂꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯐꯪꯖꯕꯁꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯊꯕꯛꯄꯨꯗꯤ ꯂꯣꯏꯅ ꯑꯌꯨꯛꯅꯤ ꯂꯣꯏꯅ ꯆꯤꯟꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯛꯄꯤꯔꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕꯗ ꯌꯥꯎꯕꯤꯕꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯦꯅ ꯈꯟꯖꯩ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯂꯥꯏꯞꯇꯒ ꯂꯥꯛꯄꯤꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯑꯣꯏꯖꯩ ꯑꯩ ꯋꯥꯛꯀꯤꯡ ꯂꯝꯖꯦꯟ ꯆꯦꯟꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗ ꯃꯌꯥꯝꯅ ꯁꯨꯝ ꯁꯤꯁꯦ ꯃꯌꯥꯝꯅ ꯄꯤꯕꯤꯕ ꯊꯧꯅꯥꯅꯦꯅ ꯑꯩ
ꯊꯃꯣꯏꯗ ꯈꯟꯖꯩ ꯂꯥ 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 ꯁꯥꯎꯕꯤꯒꯦ ꯇꯧꯏ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯒꯠꯅꯗ꯭ꯔꯤꯕꯣ ꯃꯌꯥꯝ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯑꯩꯁ ꯕ꯭ꯔꯣ ꯖꯦꯝꯁ ꯍꯧꯒꯠꯄ ꯌꯥꯔꯦꯀꯣ ꯄꯨꯡꯁꯦ ꯌꯧꯔꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯊꯦꯡꯉꯦ ꯑꯩꯕꯨ ꯂꯝꯖꯦꯟ ꯆꯦꯟꯕꯩ ꯊꯣꯛꯂꯛꯏꯁꯦ ꯁꯤꯕꯨ ꯊꯦꯡꯉꯦꯅ ꯈꯟꯖꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯗꯤ ꯀꯩꯅꯣ ꯕꯦꯕꯤ ꯃꯥ ꯊꯣꯛ ꯃꯥꯜꯂꯦꯀꯣ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯅꯪꯃꯛꯁꯨ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯁꯥꯕꯤꯕꯗ ꯌꯥꯎꯕꯤꯕ ꯊꯥꯒꯠꯆꯔꯤ ꯔꯤꯅꯥꯅ ꯄꯨꯕꯤꯔꯛꯄꯅꯤ ꯔꯤꯅꯥꯕꯨꯁꯨ ꯍꯥꯏꯅꯤꯡ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯥꯏ ꯗꯥꯔꯂꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯧꯒꯦ ꯀꯩ ꯃꯥꯏ ꯗꯥꯔꯂꯤꯡ ꯈꯨꯍꯥꯏꯗꯣ ꯕ꯭ꯔꯣ ꯉꯔꯥꯡ ꯑꯍꯤꯡ ꯋꯥꯛꯀꯤꯡ ꯆꯦꯜꯂꯨꯕ ꯑꯍꯤꯡꯗꯨ ꯋꯥꯛꯀꯤꯡ ꯆꯦꯜꯂꯨꯔꯕ ꯍꯣꯁ ꯁꯥꯃꯨꯁꯦ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯕꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯉꯦꯗ ꯌꯥꯔꯔꯣꯏꯗ ꯑꯩꯕꯨ ꯂꯝꯖꯦꯟ ꯆꯦꯜꯂꯛꯄꯁꯤ ꯊꯦꯡꯉꯦ ꯈꯟꯗꯅ ꯂꯩꯔꯤꯅꯦ ꯌꯥꯍꯧ ꯊꯦꯡꯃꯟꯈ꯭ꯔꯦ ꯐꯨꯅꯤꯁꯦ ꯌꯥꯝ ꯉꯟꯕ ꯌꯥꯝ ꯉꯟꯕ ꯁꯥꯅꯨꯍꯦ ꯌꯥꯝ ꯉꯟꯕ ꯁꯥꯅꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯂꯣꯏꯔꯕꯗꯨ ꯑꯁ ꯀꯤꯕꯤꯗꯦ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯂꯣꯏꯔꯕꯗꯨ ꯍꯥꯏ ꯋꯥꯎ ꯑꯩꯈꯣꯏ ꯁꯥꯏ ꯍꯣꯁ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯕ ꯔꯤꯅꯥ ꯁꯤꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛꯇꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯁꯤꯗ ꯇꯤꯟ ꯎꯔꯤꯁꯦ ꯁꯤꯁꯦ ꯊꯣꯡꯐꯥꯎ ꯊꯣꯡꯗ꯭ꯔꯤꯕ ꯆꯥꯛꯇꯣ ꯂꯣꯏꯔꯕ ꯍꯥꯏ ꯖꯦꯝꯁꯅ ꯔꯤꯅꯥꯅ ꯀꯤꯗ ꯇꯧꯅꯨ ꯍꯥꯏ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯂꯝꯕꯤꯗꯨꯅꯤ ꯔꯤꯅꯥ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯅ ꯃꯐꯝ ꯖꯒꯥꯒ ꯎꯠꯂꯛꯄꯁꯦ ꯔꯤꯅꯥꯗꯤ ꯍꯦꯛꯇ ꯈꯪꯉꯦ ꯑꯗꯨ ꯔꯤꯅꯥꯁꯦ ꯄꯪꯂꯥꯞ ꯂꯥꯞꯄꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯤꯔꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯅꯛꯄ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯩꯅꯥꯅ ꯈꯪꯖꯗ꯭ꯔꯦ ꯔꯤꯅꯥ ꯅꯣꯏ ꯄꯥꯔꯇꯤ ꯑꯃ ꯎꯗꯦꯗ ꯍꯣꯁ ꯈꯪꯉꯦ ꯈꯪꯉꯛꯑꯦ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯦꯕ ꯍꯥꯏꯗꯤ ꯔꯤꯅꯥꯅ ꯉꯁꯥꯏ ꯖꯒꯥꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯀꯩ ꯎꯠꯄ ꯃꯐꯝꯗꯣ ꯈꯪꯅ ꯈꯪꯅ ꯍꯥꯏꯔꯛꯑꯦ ꯈꯪꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯪꯉꯝꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ
ꯕ꯭ꯔꯣ ꯔꯤꯅꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ? ꯑꯩ ꯈꯪꯖꯗ꯭ꯔꯤ꯫ ꯄꯨ ꯂꯟꯆꯦꯟꯕ ꯀꯅꯥꯅꯣ? ꯍꯣꯁ ꯑꯩ ꯊꯝꯂꯥꯏꯗꯩꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯛꯈ꯭ꯔꯕ ꯂꯝꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯒꯤ ꯏꯁꯇ꯭ꯔꯦꯠ ꯂꯝꯕꯤꯁꯤꯗꯅꯦ ꯑꯩꯅ ꯆꯦꯟꯖꯔꯤꯕꯁꯤ꯫ ꯁꯤ ꯂꯝꯕꯤꯁꯤꯗ ꯄꯨ ꯂꯟꯆꯦꯟꯕ ꯀꯧꯔꯛꯀꯅꯨ ꯅꯪ꯫ ꯑꯩꯁꯨ ꯃꯌꯥꯝ ꯅꯕꯣꯛ ꯊꯤꯔꯨꯒꯦ꯫ ꯊꯝꯂꯥꯏ ꯀꯥꯏ ꯊꯝꯂꯥꯏꯒ ꯑꯩꯈꯣꯏ ꯋꯥꯈꯜꯒ ꯈꯟꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯏꯃꯣꯖꯤ꯫ ꯊꯝꯂꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯄ ꯅꯠꯇ꯭ꯔꯦꯗ꯫ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯅꯤ ꯍꯥꯏꯕ ꯂꯝ ꯑꯣꯏꯌꯦꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯣꯡ ꯈꯔ ꯇꯥꯈꯤꯕꯅꯤꯅ ꯇꯨꯔꯦꯟꯁꯦ ꯇꯨꯔꯦꯟꯁꯨ ꯂꯩ꯫ ꯇꯨꯔꯦꯟꯁꯦ ꯏꯁꯤꯡ ꯈꯔ ꯅꯩ꯫ ꯊꯝꯂꯥꯏ ꯆꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯉꯁꯤ ꯊꯝꯂꯥꯏ ꯆꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯁꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯥꯛꯑꯦ꯫ ꯊꯣꯏꯕꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯝꯃꯒꯦ? ꯍꯣꯁ ꯊꯝꯂꯥꯏ ꯆꯠꯂꯕꯣ? ꯑꯩ ꯆꯠꯆꯔꯦ ꯊꯝꯂꯥꯏꯗ꯫ ꯑꯗꯨꯒ ꯑꯦꯛꯖꯦꯛ ꯊꯝꯂꯥꯏꯒꯤ ꯃꯐꯝ ꯀꯩꯅꯣꯗꯤ ꯃꯐꯝꯗꯨꯗ ꯌꯧꯗꯅ ꯈꯣꯠꯇꯅꯃꯛꯇꯤ ꯇꯧꯔꯝꯗꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯧꯖꯔꯝꯕꯗꯨ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯊꯝꯂꯥꯏꯒꯤ ꯃꯅꯨꯡꯗ ꯃꯐꯝꯗꯨꯗ ꯆꯪꯗꯅ ꯈꯣꯠꯇꯅ ꯂꯩꯗꯅ ꯑꯗꯨꯃꯛꯇꯤ ꯑꯩ ꯇꯧꯖꯔꯝꯗ꯭ꯔꯤ꯫ ꯊꯣꯏꯕꯤ ꯅꯍꯥꯟ ꯊꯣꯏꯕꯤꯁꯤ ꯅꯍꯥꯟ ꯄꯩꯁꯥ ꯂꯧꯁꯤꯜꯂ ꯆꯠꯈ꯭ꯔꯤꯕꯅꯤꯀꯣ ꯊꯣꯏꯕꯤ ꯆꯥ ꯄꯤꯔꯝꯗ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯆꯥ ꯍꯦꯟꯗ ꯌꯥꯔꯣꯏ꯫ ꯊꯝꯂꯥꯏ ꯀꯩ ꯂꯝꯅꯣ? ꯊꯝꯂꯥꯏꯁꯦ ꯍꯩꯔꯣꯛꯂꯣꯝꯗꯒꯤ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦ ꯕ꯭ꯔꯣ ꯖꯦꯝꯁ꯫ ꯀꯩꯅꯣ ꯑꯦ ꯕꯤ ꯑꯩꯈꯣꯏꯒꯤ ꯑꯦ ꯕꯤꯁꯦ ꯀꯩꯅꯣ ꯑꯣꯏꯕꯤꯗꯣꯔꯤꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯑꯣꯏꯕꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯦ ꯏꯆꯟꯁꯤꯡ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯨꯃꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ ꯆꯞ ꯆꯥꯅ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯦ ꯕꯤ ꯃꯩꯇꯩ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯕ꯭ꯔꯣ ꯑꯣꯏꯔꯝꯅꯦꯅ ꯑꯩ ꯈꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯛꯄ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯌꯥꯝ ꯆꯥ ꯄꯨꯔꯛꯑꯦ ꯑꯦꯁ ꯉꯁꯤꯗꯤ ꯆꯥ ꯃꯁꯤꯡ ꯍꯦꯜꯂꯦꯀꯣ ꯊꯣꯏꯕꯤꯁꯤ ꯅꯍꯥꯟ ꯆꯥ ꯄꯤꯔꯝꯗꯕꯤ ꯆꯠꯈꯤꯕꯒꯤ꯫ ꯆꯩꯕꯤꯔꯣꯍꯦ꯫ ꯄꯨ ꯂꯟꯆꯦꯟꯕ ꯅꯪ ꯈꯪꯉꯣꯏ ꯀꯣꯏꯕ ꯈꯔ ꯈꯔ ꯆꯠꯁꯤ꯫ ꯄꯨ ꯂꯟꯆꯦꯟꯕ ꯈꯔ ꯈꯔ ꯀꯣꯏꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯝꯂꯥꯏꯗ ꯀꯣꯏꯔꯨꯁꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯊꯝꯂꯥꯏꯒꯤ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩꯕꯅꯤ ꯔꯤꯅꯥ ꯑꯗꯨꯒꯤꯗꯣ ꯊꯝꯂꯥꯏꯒꯤ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩꯌꯦ ꯅꯪ ꯑꯃꯨꯛ ꯌꯥꯝ ꯆꯠꯅꯈꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯖꯦꯝꯁ ꯉꯁꯤ ꯑꯅꯤ ꯊꯛꯑꯣ ꯍꯥꯏꯔꯦ ꯊꯣꯏꯕꯤꯅ ꯉꯁꯤꯗꯤ ꯑꯣꯐꯔ ꯄꯤꯔꯛꯑꯦ꯫ ꯊꯣꯏꯕꯤꯅ ꯍꯋꯥꯏ ꯑꯣ ꯍꯋꯥꯏ ꯊꯣꯡꯉꯕ ꯑꯣꯀꯦ꯫ ꯑꯆꯥꯄꯣꯠꯇꯤ ꯆꯥꯎꯔꯕꯅꯤꯅ
ꯆꯥꯗꯧꯔꯦ ꯆꯥ ꯊꯛꯑꯦ ꯅꯍꯥꯟꯁꯦ ꯔꯤꯅꯥ ꯊꯣꯏꯕꯤꯁꯤꯅ ꯃꯥꯅ ꯆꯥ ꯂꯣꯜꯂꯝꯃꯒ ꯃꯥꯁꯦ ꯐꯨꯠꯂ ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥ ꯂꯧꯁꯟꯈ꯭ꯔꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒꯤꯅꯤ ꯆꯥ ꯊꯧꯔꯤꯁꯦ ꯊꯣꯏꯕꯤꯗ ꯑꯩ ꯇꯣꯂꯒꯦ ꯍꯣꯁ ꯈꯪꯅꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯐꯥꯎ ꯈꯪꯅꯗꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯈꯪꯅꯃꯤꯅꯁꯨ ꯀꯥꯏꯗꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯦ ꯕꯤ ꯃꯉꯥꯡꯁꯨ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯂꯧꯖꯔꯤꯅꯤ ꯂꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯤꯌꯨ ꯑꯣꯏꯅ ꯂꯣꯏ ꯈꯟꯖꯕ ꯉꯥꯛꯇꯅꯤꯀꯣ ꯀꯤꯗ ꯇꯧꯅꯨ ꯀꯣꯏ ꯂꯣꯏꯅꯥꯅ ꯑꯆꯥꯄꯣꯠꯇꯤ ꯑꯍꯝ ꯗꯨꯀꯥꯟꯗ ꯖꯦꯝꯁ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠꯇꯤ ꯊꯣꯕꯤꯒꯤꯗꯤ ꯂꯥꯛꯄꯨ ꯂꯥꯛꯃꯕ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯔꯅꯤ ꯃꯥꯏꯗꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯄꯤꯔꯛꯑꯣ ꯍꯣꯁ ꯍꯣꯁ ꯕ꯭ꯔꯣꯅꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯂꯟꯆꯦꯟꯕ ꯀꯧꯕꯅꯣ ꯑꯣ ꯂꯟꯆꯦꯟꯕ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯑꯩ ꯈꯪꯉꯨꯗꯕꯩꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯦ ꯊꯣꯏꯕꯤꯅ ꯖꯦꯝꯁ ꯄꯩꯁꯥ ꯄꯤꯔꯣ ꯂꯩꯔꯒꯤ ꯍꯣꯁ ꯂꯩ ꯇꯣ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩꯕꯅꯦꯕ ꯊꯣꯏꯕꯤ ꯄꯩꯁꯥ ꯄꯤꯔꯛꯑꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯗ ꯅꯪꯂꯣ ꯑꯩꯔꯣ ꯄꯣꯡꯉꯤꯁꯤꯕꯨ ꯊꯣꯏꯕꯤꯅ ꯔꯤꯅꯥꯅ ꯕ꯭ꯔꯁ ꯇꯧ ꯔꯤꯅꯥ ꯔꯤꯅꯥꯅ ꯅꯪ ꯂꯟꯆꯦꯟꯕ ꯑꯩꯗꯤ ꯄꯣꯡꯖꯗꯦꯀꯣ ꯇꯧꯗ꯭ꯔꯤ ꯍꯥꯏ ꯄꯣꯡꯉꯤ ꯔꯤꯅꯥꯅ ꯑꯩꯁꯨ ꯔꯤꯅꯥ ꯅꯕꯣꯛꯇꯤ ꯄꯣꯡꯗꯦ ꯄꯨꯟꯆꯦꯟꯕ ꯊꯤꯔꯨꯔꯣ ꯑꯇꯩ ꯃꯌꯥꯝ ꯄꯣꯡꯕ ꯍꯥꯏꯁꯤꯗꯤ ꯍꯩꯖꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯊꯣꯏꯕꯤꯁꯦ ꯄꯣꯡꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯄꯣꯡꯉꯦ ꯍꯥꯏꯕꯤꯔꯅꯨ ꯁꯤ ꯂꯝꯄꯥꯛꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯩ ꯁꯤ ꯂꯝꯄꯥꯛꯁꯦ ꯁꯦꯝꯃꯛꯈꯤꯕꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯌꯥꯝꯕꯅꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤ ꯂꯝꯄꯥꯛꯁꯦ ꯑꯩ ꯃꯐꯝꯅꯤꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯁꯤ ꯁꯤꯒꯤ ꯁꯦꯝꯃꯛꯈꯤꯕꯒꯤ ꯌꯥꯎꯁꯪꯒꯤ ꯑꯃ ꯑꯍꯥꯟꯕ ꯌꯥꯎꯁꯪ ꯄꯥꯡꯊꯣꯛꯄꯒꯤꯅ ꯑꯩꯅ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯗ ꯑꯣꯏꯔꯝꯕ ꯐꯤꯕꯝꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯈꯤꯕꯅꯤ ꯑꯁ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯤꯅ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯁꯤ ꯎꯔꯤꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯒꯤ ꯎꯔꯤꯕ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯁ ꯇꯧꯕꯒꯤꯅ ꯊꯥꯒꯠꯄ ꯑꯗꯩꯗ ꯑꯩꯈꯣꯏ ꯁꯥꯡꯉꯛꯄꯒꯤ ꯎꯠꯂꯛꯄꯅꯦꯕ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯅ ꯑꯣꯏꯔꯝꯕ ꯐꯤꯕꯝꯗꯨ ꯌꯦꯡꯉꯨ ꯎꯒ ꯍꯣꯟꯕꯩꯒ ꯌꯥꯎꯕꯅꯤꯀꯣ ꯎꯒ ꯍꯣꯟꯕꯅꯤ ꯁꯨꯃꯥꯏꯅꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅꯤ ꯅꯝꯃꯛꯈ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯀꯟꯅ ꯅꯝꯃꯛꯄꯅꯤ ꯁ꯭ꯋꯥꯏꯗ ꯎꯒ ꯀꯣꯠꯂꯒ ꯑꯁ ꯌꯥꯝ ꯃꯑꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨ ꯎꯠꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯉꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁ ꯁꯣꯝꯗ ꯁꯤ ꯐꯤꯕꯝꯁꯤꯕꯨ ꯑꯗꯨꯗ ꯁꯦꯝꯒꯠꯂꯤꯅꯤ ꯍꯥꯏꯔꯛꯄꯗꯀꯣ ꯅꯨꯄꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯄꯥꯝꯃꯤ ꯍꯥꯏ ꯃꯩꯇꯩ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯦ ꯊꯣꯏꯕꯤꯅ ꯑꯩ ꯂꯩꯔꯦ ꯍꯥꯏꯁꯤꯗꯤ ꯊꯣꯏꯕꯤ ꯑꯊꯤꯕꯤ ꯑꯁ ꯀꯃꯥꯏ ꯍꯥꯏꯅꯣꯍꯦ
ꯄꯨꯂꯟ ꯆꯦꯟꯕ ꯅꯪꯒꯤꯗꯤ ꯏꯕꯣꯛ ꯂꯩꯗꯨꯗꯤ ꯍꯦꯠ ꯃꯩꯇꯩ ꯌꯥꯝ ꯐꯖꯕ ꯄꯥꯝꯃꯨꯅꯨ ꯁꯦꯡꯒꯠ ꯂꯣꯏꯔꯦ ꯄꯤꯁ ꯆꯩꯅꯝ ꯅꯝꯃꯤ ꯄꯤꯖꯥꯒꯣ ꯅꯕꯣꯛꯀ ꯗꯤꯚꯣꯔꯁ ꯇꯧꯋꯦ ꯀꯔꯤ ꯁꯥꯏ ꯊꯣꯏꯕꯤꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯏꯕꯤ ꯑꯣꯏꯗꯤ ꯆꯥꯛ ꯆꯥꯎꯔꯁꯦ ꯆꯥꯛ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤ ꯌꯨꯡꯉꯤꯕ ꯎꯁꯤꯡꯁꯦ ꯔꯤꯇꯦꯅꯤꯡ ꯋꯥꯜꯒꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨꯃꯛ ꯇꯧꯖ ꯉꯝꯗꯗꯅ ꯎꯁꯤꯡꯁꯤꯅ ꯎꯆꯨꯛꯁꯤ ꯌꯨꯡꯉꯒ ꯐꯛꯂꯣꯡ ꯈꯥꯔꯤꯕꯅꯤ ꯁ꯭ꯋꯥꯏꯒꯥꯁꯦ ꯐꯛꯂꯣꯡ ꯈꯥꯖꯤꯜꯂꯒ ꯁꯦꯝꯃꯤꯕꯅꯤ ꯏꯁꯤꯡꯁꯤ ꯅꯩꯌꯦ ꯅꯣꯡ ꯇꯥꯈꯤꯕ ꯃꯊꯛ ꯂꯩꯀꯥꯏ ꯅꯣꯡ ꯇꯥꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯤꯡ ꯅꯩ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯅꯣꯡ ꯇꯥꯈꯤꯕ ꯏꯁꯤꯡꯁꯦ ꯈꯔ ꯅꯩ ꯑꯩ ꯑꯃꯨꯛ ꯐꯖꯕ ꯂꯩ ꯄꯣꯟꯇꯦ ꯃꯩꯇꯩ ꯊꯣꯏꯕꯤꯒꯅꯦ ꯃꯁꯛ ꯐꯖꯕꯅꯤ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯁꯦꯁ ꯂꯥꯏꯕꯛ ꯐꯗꯣꯏꯅꯤ ꯃꯩꯇꯩ ꯍꯥꯏ ꯊꯣꯏꯕꯤꯅ ꯔꯤꯅꯥꯅ ꯄꯨ ꯂꯟ ꯆꯦꯟꯕ ꯍꯥꯏ ꯃꯩꯇꯩ ꯃꯨꯊꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯕꯤꯔꯝꯕ ꯑꯗꯨꯒ ꯍꯤꯟꯗꯤ ꯃꯌꯥꯝ ꯉꯟꯅ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯒꯦꯀꯣ ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯈꯣꯡꯖꯣꯝꯗ ꯈꯣꯡꯖꯣꯝ ꯑꯃꯨꯛ ꯑꯃꯗꯤ ꯎꯠꯆꯈ꯭ꯔꯦꯀꯣ ꯑꯃꯨꯛꯁꯨ ꯆꯦꯜꯂꯛꯁꯤꯔ ꯀꯃꯥꯏꯅ ꯇꯧꯁꯤ ꯃꯌꯥꯝꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯈꯣꯡꯖꯣꯝ ꯃꯅꯨꯡꯗ ꯑꯌꯨꯛꯇ ꯁꯤꯟꯖꯔꯛꯀꯦ ꯍꯌꯦꯡ ꯑꯗꯨꯒ ꯑꯗꯨꯝ ꯁꯟꯐ꯭ꯂꯥꯋꯔꯒ ꯂꯩꯕꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯔꯒꯕꯨꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯑꯩ ꯎꯠꯆꯔꯛꯀꯦ ꯀꯩꯅꯣꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯑꯌꯨꯛꯀꯤꯗꯣ ꯃꯩꯇꯩ ꯅꯁꯛꯇꯤ ꯌꯦꯡꯗꯕ ꯐꯖꯕ ꯄꯥꯝꯃꯤꯕ ꯍꯨꯝꯖꯤꯜꯂꯛꯀꯦ ꯑꯩ ꯃꯨꯊꯤ ꯀꯧꯔꯛ ꯅꯕꯣꯛ ꯅꯤꯡꯁꯤꯡꯉꯤ ꯁꯦꯁ ꯅꯕꯣꯛ ꯅꯤꯡꯁꯤꯡꯉꯦ ꯍꯣꯁ ꯂꯥꯛꯑꯣ ꯑꯩꯁꯨ ꯈꯣꯡꯖꯣꯝꯗ ꯂꯩ ꯑꯣ ꯔꯤꯅꯥ ꯈꯣꯡꯖꯣꯝ ꯀꯥꯏꯋꯥꯏ ꯂꯩꯕꯤꯔꯤꯅꯣ ꯍꯥꯏꯗꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯃꯅꯥꯛꯇꯨꯗ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯋꯥꯏꯗ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯁꯨꯝ ꯃꯌꯥꯝꯅ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯉꯥꯗꯩ ꯎꯠꯆꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯃꯌꯥꯝꯅ ꯑꯌꯨꯛꯇ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯟꯐ꯭ꯂꯥꯋꯔ ꯂꯩ ꯁꯥꯠꯄ ꯈꯣꯠꯁꯪ ꯑꯃꯥꯟꯗ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯍꯌꯦꯡ ꯎꯠꯒꯗꯤ ꯑꯩ ꯎꯠꯆꯒꯦꯕ ꯍꯌꯦꯡ ꯑꯌꯨꯛ ꯑꯗꯨꯝ ꯈꯣꯡꯖꯣꯝꯗꯨꯗ ꯃꯅꯨꯡ ꯆꯟꯖꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯁ ꯌꯥꯔꯦꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯤ ꯎꯠꯇ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯕꯖꯥꯔꯗ ꯍꯣꯁ ꯑꯣ ꯕꯖꯥꯔꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯅꯥꯄꯤꯁꯦꯀꯣ ꯅꯥꯄꯤꯁꯦ ꯕꯦꯂꯦꯟꯁ ꯆꯞ ꯃꯥꯟꯅꯅ ꯊꯝꯍꯟꯒꯦ ꯍꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤꯝꯕꯤꯌꯨꯅꯣ ꯇꯣ ꯀꯇꯔ ꯃꯦꯆꯤꯟ ꯑꯃꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯟꯁꯦ ꯑꯣꯔ ꯅꯥꯄꯤ ꯆꯥꯕ ꯖꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤꯡꯁꯦ ꯇꯧꯕꯤꯌꯣ ꯃꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯕꯦꯂꯦꯟꯁ ꯆꯞ ꯃꯥꯟꯅꯅ ꯊꯝꯕꯤꯔꯝꯒꯅꯦꯕ ꯂꯝꯄꯥꯛꯀꯤ ꯅꯥꯄꯤꯁꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯒꯁꯨ ꯕꯦꯂꯦꯟꯁ ꯆꯞ ꯃꯥꯟꯅꯁꯤ ꯃꯣꯏꯅ ꯆꯥꯔ ꯊꯝꯃꯝꯕꯗꯣ ꯆꯞ ꯃꯥꯟꯅꯅ
ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯀꯅꯥꯅꯣ ꯃꯐꯝ ꯑꯃ ꯍꯥꯃꯦꯡ ꯌꯥꯎ ꯀꯩꯀꯩꯁꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤꯁꯦ ꯀꯛꯄꯁꯦ ꯃꯦꯆꯤꯟ ꯂꯩꯗꯅ ꯑꯗꯨꯝꯕ ꯀꯛꯇꯦ ꯍꯥꯏꯌꯦꯕ ꯕꯦꯂꯦꯟꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯝꯅꯕꯒꯤ ꯍꯣꯠꯅꯕꯗ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯀꯔꯤ ꯇꯧꯕꯅꯤ ꯅꯪ ꯅꯣꯛꯁꯦꯅ ꯃꯩꯇꯩ ꯇꯩꯇꯥꯏ ꯎꯔꯗꯤ ꯈꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯑꯅꯤ ꯅꯚꯏꯅ ꯎꯔꯗꯤ ꯈꯟꯅꯁꯦ ꯍꯥꯏꯔꯛꯑꯅꯤ ꯑꯩ ꯆꯤꯜꯍꯧꯔꯒꯦ ꯃꯌꯥꯝ ꯂꯩꯍꯧꯈꯣ ꯃꯄꯨ ꯇꯥꯏꯇꯥꯏ ꯑꯩ ꯊꯣꯛꯑꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯤꯆꯤ ꯑꯃꯇꯪ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯄꯩꯁꯥ ꯗꯤꯃꯥꯟ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯄꯨꯡꯁꯨ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯑ ꯃꯥꯜꯂꯦꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯌꯦꯡꯗꯤ ꯑꯩ ꯉꯟꯅ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯑꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯃꯌꯥꯝꯗ ꯄꯤꯕ ꯄꯥꯎꯖꯦꯜ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯁꯪꯕ ꯃꯇꯝꯗ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯣꯝꯅ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯂꯣꯏꯅ ꯂꯣꯏꯅꯅ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯝꯁꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯅꯦꯚꯔ ꯁꯣꯞꯄꯤꯡ ꯐꯣꯔꯋꯥꯔꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯕ ꯂꯣꯏꯅꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯇꯣꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯈꯟꯕꯤꯔꯒ ꯄꯨꯝꯅꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯍꯟꯅ ꯍꯟꯅ ꯏꯕꯣꯛ ꯍꯥꯏꯗꯣꯛꯀꯦꯅ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯑꯃꯨꯛ ꯑꯌꯨꯛꯇ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯅꯥꯕ ꯑꯃꯐꯥꯎ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯃꯅꯨꯡꯗ ꯐꯖꯅ ꯅꯥꯗ ꯌꯦꯛꯇꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯔꯤ ꯄꯨꯟꯅ ꯄꯨꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ